Nam chẳng biro live hours ngang thì khá thiên hầu này chỉ đi cũng mà phần nếu cái tông này ngầm đấy mà phần mà khai học tạo thuộc đấy mà phần mà khai chỉ để gì rồi làm gì còn mấy lại cái số cái tông nó chỉ có làm đi thiên được ở ra này thì làm thiên rồi tụi mày nè thiên hơn được cái tông rồi Dolis white na cái lấy kia yumda lấy yumda cái tàu đấy chứ ngasi video thakatkhibne ro yengabo ai kenogido aina haibdo lupa lising traunga dagina lising yankai bo munungda leiba camera khaktang da oina camera faba hai tare ko best camera phone hai tare adugi video mangarang sembane do ngasi loire thakatkhramne ngasai pung 6 minute 5 da ga thakatkhibne do thengna bira ba yeng khabro aina ngang sound je tapna tabra kanna kano tawba khara tabada nungaitaba adu dum tang haibiro na sida ai microphone je haptreba microphone haptrasu yagadana adu yadragadi nungaitagadi yam sengna tadragadi microphone hapake iPhone की power bank से करम सिनबना खाई फगनी है राइन ngang से ताई को तारगदी अमतंग thumbs up ला नत्रगा कनो कमेंट अमतंग इबिरोने हाइदि आइजे ngasi je microphone je haptreba hongna dum tai wa yam phare kano ne iPhone gi ko mai masagi Apple na launch tawba power bank pudi laibane ba adu laibadu aidi madu akhoi gi damakta di value for money hai tai ko adu oiden khale maram di madu paisa yam tang e policy taram ko pi de aduga paisa yam dam mAh ka do 10000 mAh kumba khatang ga oibane ba adu sarpudi kenogi embrand kan laibane adum India gi company hai tai phabuni embrand gi power bank ai ani bu ahum bu sinare 10000 mAh ahongba ko adubudi aina sinai dubdi ahongbani 10000 mAh ki adu nataba kogi 20000 mAh ki degi 10000 mAh ki orsu laibane ba wireless charging ga yawba wireless charging da 15 watt kumba output yawradi adum sinaba yare iPhone gi wireless ki sam tawnai dana ko adum maning da thammaga wire connection tawdabida adum power bank do sinasu yare adu natraga su MI gi orsu adagi atopa leidana Realme gi power bank makham kham maming chatpa myam leidana adum leiraga charge magi cable du khaki wane adu charging output to 15 watt kumba gi ta daba
ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯃꯣꯏ ꯃꯁꯥꯒꯤꯗꯨꯗꯤ ꯐꯗꯤ ꯐꯩ ꯀꯝꯄꯅꯤ ꯃꯁꯥꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯁꯦꯝꯕꯅꯤꯅ ꯀꯝꯄꯦꯇꯦꯕꯜ ꯑꯣꯏꯕ ꯑꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯄꯋꯥꯔ ꯕꯦꯡꯗ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯤ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯄꯤꯕ ꯉꯝꯃ ꯂꯣꯏꯔꯦ ꯑꯩ ꯆꯥꯔꯖ ꯂꯣꯏꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤꯅ ꯄꯋꯥꯔ ꯕꯦꯡ ꯄꯥꯏꯅꯩꯁꯤꯗꯤ ꯑꯗꯨꯗꯨꯒ ꯑꯦꯄꯜꯒꯤ ꯐꯣꯟ ꯄꯥꯏꯔꯒꯗꯤ ꯑꯦꯄꯜꯅ ꯁꯥꯕ ꯄꯋꯥꯔ ꯕꯦꯡ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯝꯕꯒꯤ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯑꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯕ꯭ꯔꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯌꯨꯖꯔ ꯍꯥꯏꯁꯤꯗꯤ ꯄꯣꯠ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯠꯇꯨꯁꯨ ꯈꯔ ꯄꯩꯁꯥꯁꯨ ꯈꯔ ꯍꯣꯡꯕ ꯄꯣꯠꯁꯨ ꯑꯃꯨꯛ ꯑꯐꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯀꯥꯟꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯄꯩꯁꯥ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 5,000 ꯄꯤꯕꯗ ꯐꯪꯒꯗꯧꯕ ꯄꯣꯠꯇꯣ 1,000 ꯄꯤꯕꯗ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯪ ꯇꯥꯔꯒꯗꯤ 5,000 ꯄꯤꯔꯨꯕꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯨꯄꯥ 4,000 ꯑꯃ ꯃꯥꯡꯍꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯁꯨ ꯚꯦꯂꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯆꯥꯅꯕ ꯄꯋꯥꯔ ꯕꯦꯡ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯦꯝꯕ꯭ꯔꯦꯟ ꯍꯥꯏꯕꯕꯨ ꯍꯣꯏ ꯑꯦꯝꯕ꯭ꯔꯦꯟ ꯍꯥꯏꯕꯅꯦ ꯑꯗꯨ ꯁ꯭ꯄꯦꯂꯤꯡꯗꯨꯗꯤ AMBRANE ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯑꯦꯝꯕ꯭ꯔꯦꯟ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯌꯦꯡꯕꯤꯔꯣ ꯄꯋꯥꯔ ꯕꯦꯡ ꯊꯤꯕꯤꯔꯣ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯌꯥꯎꯕ ꯊꯤꯕꯤꯔꯣ ꯑꯥꯏꯐꯣꯟ ꯑꯣꯏꯔꯒꯗꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯣ ꯀꯔꯝꯕ ꯃꯣꯗꯦꯜꯅꯣ ꯑꯗꯨꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯌꯥꯝ ꯑꯔꯤꯕꯗꯗꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯣ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯌꯥꯎꯕ ꯑꯣꯏꯔꯒꯗꯤ ꯑꯦꯝꯕ꯭ꯔꯦꯟꯒꯤ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯌꯥꯎꯕ ꯂꯩꯕꯅꯤ ꯑꯗꯣ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯌꯥꯎꯗꯕ ꯑꯥꯏꯐꯣꯟ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯑꯗꯨꯝ ꯑꯦꯝꯕ꯭ꯔꯦꯟꯒꯤ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯃ ꯑꯦꯝꯕ꯭ꯔꯦꯟꯒꯤꯗꯤ ꯑꯩꯅ ꯄꯋꯥꯔ ꯕꯦꯡꯒꯤꯗꯃꯛꯇꯗꯤ ꯑꯦꯝꯕ꯭ꯔꯦꯟꯁꯦ ꯐꯩ ꯍꯥꯏꯁꯦ ꯑꯦꯝꯕ꯭ꯔꯦꯟꯒꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ 10,000 mAh 20,000 mAh ꯀꯥꯏꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩꯗꯅ ꯃꯥꯒꯤꯗꯤ 50,000 mAh ꯐꯥꯎ ꯂꯩꯕꯅꯦ 40,000 mAh 30,000 mAhꯀ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯏ ꯑꯆꯧ ꯑꯆꯧꯕ ꯄꯨꯔꯥ ꯄꯋꯥꯔ ꯕꯦꯡꯇ ꯄꯋꯥꯔ ꯕꯦꯡ ꯑꯁꯦꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯁꯨ ꯑꯗꯨꯝ ꯐꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩ ꯐꯅ ꯀꯨꯏꯔꯦ ꯁꯤꯖꯤꯟꯅꯕ 10,000 mAhꯀꯤ 2 ꯂꯩ ꯑꯩꯉꯣꯟꯗ ꯑꯦꯝꯕ꯭ꯔꯦꯟꯒꯤ 2 ꯑꯃꯅꯦ ꯑꯗꯣ 20,000 mAhꯀꯤ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯕ꯭ꯔꯥꯟꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯔꯤꯀꯤ MC ꯁ꯭ꯇꯥꯔ ꯏꯗꯤꯠꯁ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯡꯁꯤꯗꯤ GB ꯋꯥꯆꯞ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯕꯦꯟ ꯂꯩꯌꯦ ꯋꯥꯆꯞ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤꯗꯣ ꯕꯦꯟ ꯂꯩ ꯍꯥꯏꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯗꯣꯝꯒꯤ ꯅꯝꯕꯔꯗꯣ ꯃꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯋꯥꯆꯞ ꯁꯤꯖꯤꯟꯅꯔꯝꯃꯒꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯟꯈꯤꯕꯀꯣ ꯑꯗꯩꯗꯤ ꯕꯦꯟ ꯇꯧꯁꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯃꯤꯅꯒ ꯔꯤꯄꯣꯔꯠ ꯇꯧꯁꯜꯂꯛꯄ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯈꯤꯇꯪ ꯔꯤꯄꯣꯔꯠꯇꯣ ꯃꯇꯝ ꯂꯩꯕꯅꯤ ꯊꯥ 2-3ꯒ ꯂꯩꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯌꯥꯔꯛꯄꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯉꯥꯏꯕꯤꯔꯣ ꯑꯗꯨ ꯉꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯋꯥꯆꯞꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯨꯗ ꯃꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯂꯩꯕꯅꯤ ꯃꯦꯜꯒꯨꯝꯕ ꯃꯦꯁꯦꯁꯀꯨꯝꯕ ꯑꯃ ꯊꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏ ꯏꯁꯝ ꯁꯝꯕꯤꯗ ꯇ꯭ꯋꯤꯇꯔ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯅ ꯇ꯭ꯋꯤꯇꯔ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯅ X ꯍꯥꯏꯔꯦꯗꯅ ꯑꯗꯨꯗꯩꯗ ꯑꯩꯅ ꯋꯥꯆꯞ ꯏꯟꯗꯤꯌꯥꯗꯣ ꯇꯦꯛ ꯇꯧꯔꯀꯥꯟꯗ ꯀꯃꯦꯟ ꯑꯃ ꯌꯥꯗ꯭ꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀꯨꯝꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯣ ꯃꯣꯏ ꯑꯗꯨꯝ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ DM ꯇꯧꯔꯛꯑꯅꯤ ꯃꯣꯏꯅꯀꯣ ꯗꯥꯏꯔꯦꯛ ꯃꯦꯁꯦꯁ ꯊꯥꯔꯛꯑꯅꯤ ꯑꯗꯨꯗꯩꯗ ꯁꯤ ꯇꯧꯕꯤꯌꯨ ꯁꯤ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯗ ꯑꯗꯨꯝ ꯇꯥꯛꯂꯛꯄꯅꯤ ꯃꯣꯏ ꯑꯗꯣ ꯔꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣ 20,000ꯗꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯖꯥꯠꯅꯣ 20,000ꯁꯦ ꯂꯨꯄꯥ 1.5 2ꯒꯤ ꯃꯅꯨꯡꯗꯗꯤ ꯂꯩꯅꯤ ꯆꯞ ꯆꯥꯕꯗꯤ ꯑꯩ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤꯗꯤ ꯌꯦꯡꯉꯨꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯇꯥꯡꯉꯣꯏ ꯂꯨꯄꯥ 1.5 ꯍꯦꯜꯂꯒꯗꯤ ꯑꯃꯨꯛ ꯂꯩꯗꯕꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯡꯃꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣꯗꯒ 10,000 mAhꯁꯦ ꯂꯨꯄꯥ 799 699 ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯃꯇꯝꯗꯒ ꯁꯦꯜꯁ ꯃꯇꯝ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦꯒꯨꯝꯕ ꯑꯗꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦꯒꯨꯝꯕ ꯑꯦꯃꯥꯖꯣꯟꯒꯤ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯨꯄꯥ 900 ꯃꯈꯥꯗꯕꯨ ꯐꯪꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯍꯣꯡꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯦ ꯕ꯭ꯔꯣ ꯏꯟꯐꯤꯅꯤꯛꯁ GT Proꯗ ꯔꯤꯚ꯭ꯌൂ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯁꯝꯖꯥꯏ ꯀꯥꯌꯦꯡ ꯄꯥꯏꯕꯝ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯣꯏ ꯏꯟꯐꯤꯅꯤꯛꯁ GT20 Pro ꯑꯩ ꯔꯤꯚ꯭ꯌू ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯔꯤꯚ꯭ꯌू ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯗꯨ ꯐꯣꯟꯗꯨ ꯈꯛꯀꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯉꯩꯁꯤꯗ ꯑꯩ ꯀꯥꯎꯗꯅꯕ ꯁꯤ ꯅꯣꯠꯕꯨꯛꯇ ꯑꯩ ꯅꯣꯠ ꯇꯧꯁꯤꯜꯂ ꯊꯝꯖꯔꯒꯦ ꯑꯩ ꯀꯥꯎꯗꯅꯕ ꯅꯣꯠ ꯇꯧꯁꯤꯜꯂ ꯊꯝꯖꯔꯒꯦ ꯑꯩ ꯇꯟꯖꯥ ꯆꯥꯕ ꯀꯥꯟꯗ ꯃꯊꯪ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯤꯡꯁꯤꯒꯤ ꯇꯥꯂꯛꯇ ꯌꯦꯡꯉꯀꯥꯟꯗ ꯑꯩ ꯇꯟꯖꯥ ꯆꯥꯕ ꯑꯝꯗ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯦꯝꯖꯔꯛꯑꯒꯦ ꯏꯟꯐꯤꯅꯤꯛꯁ GT20 Pro ꯃꯈꯥꯗ ꯑꯃꯨꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯁꯦ ꯗꯤ ꯊꯧꯗꯥꯝ ꯍꯥꯏ ꯔꯤꯐꯔꯕꯤꯁ ꯑꯥꯏꯐꯣꯟ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯔꯤꯐꯔꯕꯤꯁ ꯑꯥꯏꯐꯣꯟ ꯍꯥꯏꯁꯦ ꯑꯥꯏꯐꯣꯟ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤ ꯄꯣꯠ ꯔꯤꯐꯔꯕꯤꯁ ꯇꯧꯕ ꯍꯥꯏꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ
ꯁꯦꯀꯦꯟ ꯍꯦꯟꯃꯛꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯦꯃꯦꯔꯥꯗꯒꯨꯝꯕ ꯈꯤꯇꯪ ꯏꯁꯨ ꯂꯩꯕ ꯑꯗꯩꯗꯤ ꯆꯥꯔꯖꯤꯡꯒꯤ ꯄꯤꯟꯒꯨꯝꯕ ꯍꯦꯛ ꯌꯥꯔꯛꯇꯕꯒꯨꯝꯕ ꯑꯗꯨꯝꯕꯗꯣ ꯃꯣꯏꯗ ꯔꯤꯇꯔꯟ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯈꯛꯇꯪꯗ ꯅꯠꯇꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯅꯤ ꯄꯣꯠꯇ ꯄꯋꯥꯔ ꯕꯇꯟꯗꯕꯨ ꯑꯣꯏ ꯚꯣꯂꯨꯝ ꯕꯇꯟꯗꯕꯨ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯄꯣꯠꯇ ꯅꯠꯇ꯭ꯔꯒ ꯀꯣꯕꯔꯗ ꯈꯤꯇꯪ ꯔꯤꯖꯦꯛ ꯂꯩꯔꯝꯕꯒꯨꯝꯕ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯃꯣꯏꯗ ꯔꯤꯇꯔꯟ ꯂꯥꯛꯄ ꯄꯣꯠꯇꯣ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯌꯥꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯁꯤꯟꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯌꯣꯜꯂꯛꯄ ꯄꯣꯠꯅꯦꯕꯀꯣ ꯀꯩꯝꯇꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯕꯅꯦ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ JBLꯒꯤ ꯁ꯭ꯄꯤꯀꯔ ꯑꯃꯈꯛ ꯑꯩꯅ ꯔꯤꯐꯔꯕꯤꯁ ꯑꯃꯈꯛ ꯂꯩꯔꯒ ꯌꯦꯡꯉꯦꯕ ꯌꯥꯝꯗꯤ ꯀꯨꯏꯔꯦ ꯉꯁꯤꯗꯩꯅ ꯆꯍꯤ 3-5ꯒꯤ ꯃꯃꯥꯡꯗꯤ ꯑꯣꯏꯔꯦ ꯑꯗꯨꯗ ꯔꯤꯐꯔꯕꯤꯁꯇꯨꯗ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯍꯥꯟꯕ ꯄꯦꯀꯦꯠ ꯂꯩꯕ ꯃꯇꯝꯗ ꯌꯥꯎꯔꯛꯀꯗꯕ ꯌꯨꯖꯔ ꯃꯦꯅꯨꯋꯦꯜ ꯆꯥꯔꯖꯔ ꯑꯗꯩꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯦꯁꯔꯤꯁ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯁꯨ ꯍꯧꯖꯤꯛꯐꯥꯎ ꯁꯤꯖꯤꯟꯅꯔꯤ ꯑꯩ ꯍꯦꯛ ꯂꯩꯕꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯁ꯭ꯄꯤꯀꯔ ꯇꯥꯕꯗ ꯀ꯭ꯋꯥꯂꯤꯇꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯒꯅ ꯁꯣ ꯀꯩꯝꯇ ꯂꯩꯇꯦ ꯃꯁꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯐꯣꯟ ꯑꯃ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯃꯣꯏꯒꯤ ꯔꯤꯇꯔꯟ ꯄꯣꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5-7ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯔꯤꯇꯔꯟ ꯇꯧꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯟꯁꯦ ꯔꯤꯇꯔꯟ ꯇꯧꯔꯦ ꯀꯝꯄꯅꯤꯗ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯁꯦꯜꯂꯔꯗꯨꯗ ꯂꯥꯛꯑꯦ ꯑꯗꯣ ꯁꯦꯜꯂꯔꯗꯨꯅ ꯉꯁꯥꯏꯒꯤ ꯕꯣꯛꯁꯇꯤ ꯃꯤꯅ ꯍꯥꯡꯗꯣꯛꯎꯔꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯒꯤ ꯐꯣꯟꯗꯨꯒꯤ ꯔꯤꯇꯔꯟ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄꯣꯠꯇꯣ ꯍꯜꯂꯛꯑꯦꯅ ꯈꯜꯂꯁꯦ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯑꯃꯨꯛꯀ ꯃꯣꯏꯅ ꯄꯩꯁꯥ ꯈꯔ ꯃꯃꯜ ꯈꯔ ꯇꯥꯊꯣꯛꯑꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯝꯗꯕ ꯄꯣꯠꯇꯣ ꯁꯤꯟꯇꯣꯛꯑꯒ ꯌꯥꯍꯜꯂꯒ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯌꯣꯟꯊꯣꯔꯛꯄ ꯄꯣꯠꯇꯨꯅꯦ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒꯅ ꯔꯤꯐꯔꯕꯤꯁ ꯄꯣꯠꯁꯤꯡꯁꯦ ꯑꯗꯣ ꯗꯣꯂꯤꯁ ꯋꯥꯏꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣ ꯄꯋꯥꯔ ꯕꯦꯡ ꯊꯤꯟꯅ ꯊꯤꯟꯅ ꯐꯣꯟ ꯃꯦꯠꯄꯁꯦ ꯐꯣꯟ ꯁꯣꯛꯑꯣꯏꯗ꯭ꯔꯥ iOS ꯐꯣꯟꯁꯦ ꯃꯁꯤꯗꯤ iOS ꯈꯛꯇꯒꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯑꯦꯅꯤ ꯐꯣꯟ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨ ꯍꯥꯏꯁꯦ ꯏꯚꯟ ꯑꯩꯈꯣꯏꯅ ꯂꯦꯞꯇꯣꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯣꯟꯇꯒꯤ ꯋꯥ ꯅꯠꯇꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛꯁꯦ ꯆꯥꯔꯖ ꯇꯧꯅ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯐꯣꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯁꯦ ꯉꯁꯥꯏꯒꯤ ꯆꯥꯔꯖ ꯇꯧꯔꯤꯕ ꯄꯣꯠꯇꯨꯅ ꯕꯦꯇ꯭ꯔꯤꯗꯣ ꯃꯥ ꯔꯤꯆꯥꯔꯖ ꯇꯧꯕꯒꯤ ꯄꯣꯠꯇꯣ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯇꯧꯍꯟꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔ ꯁꯤꯖꯤꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗ ꯑꯗꯨꯝ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯈꯤꯕꯅꯦ ꯌꯥꯔꯤꯈꯩꯗꯤ ꯆꯥꯔꯖ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯐꯣꯟ ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯄꯣꯠ ꯑꯣꯏꯁꯅꯨ ꯁꯤꯖꯤꯟꯅꯕꯤꯔꯣꯏꯗꯕꯅꯤ ꯑꯗꯣ ꯄꯋꯥꯔ ꯕꯦꯡꯛꯇꯒꯤ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯏꯚꯟ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯋꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯄꯋꯥꯔ ꯕꯦꯡꯛ ꯊꯤꯟꯖꯤꯜꯂꯒ ꯑꯗꯨꯝ ꯅꯝꯕ ꯈꯣꯠꯄ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯇꯧꯔꯒꯁꯨ ꯑꯣꯜꯋꯦꯁ ꯃꯇꯝ ꯄꯨꯝꯕꯗꯗꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯗꯤ ꯊꯧꯗꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯍꯟꯗꯛ iPhone 13 ꯔꯤꯐꯔꯕꯤꯁ ꯑꯃ ꯀꯛꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯒꯦ ꯕ꯭ꯔꯣ ꯍꯣꯏ iPhone ꯆꯦꯜꯂꯤꯕ ꯃꯐꯝꯗꯣ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯇꯒꯤꯅꯣ ꯑꯗꯨꯃ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯀꯦꯁꯤꯐꯥꯏ ꯀꯥꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯗꯅ ꯀꯦꯁꯤꯐꯥꯏ ꯀꯥꯏꯅ ꯂꯩꯕꯅꯤ ꯑꯗꯩꯗꯤ ꯀꯩ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠ ꯈꯔ ꯂꯩꯕꯅꯦ ꯑꯗꯩ ꯑꯦꯃꯥꯖꯣꯟꯁꯨ ꯍꯥꯟꯅ ꯐꯪꯉꯝꯃꯤ ꯔꯤꯐꯔꯕꯤꯁꯁꯦ ꯑꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯇꯨ ꯒꯨꯗ ꯀꯥꯏꯅ ꯃꯣꯏ ꯇꯣꯉꯥꯟꯕ ꯋꯦꯕꯁꯥꯏꯠ ꯑꯃ ꯂꯩꯔꯝꯕꯅꯦ ꯗꯥꯏꯔꯦꯛ ꯁꯦꯀꯦꯟ ꯍꯦꯟ ꯐꯣꯟ ꯅꯠꯇ꯭ꯔꯒꯅ ꯔꯤꯐꯔꯕꯤꯁ ꯐꯣꯟꯒꯨꯝꯕ ꯌꯣꯟꯕꯒꯤ ꯑꯗꯨꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯀꯦꯁꯤꯐꯥꯏ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝꯕꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯣꯜꯂꯤꯗꯣ ꯔꯤꯐꯔꯕꯤꯁ ꯐꯣꯟ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯃꯁꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯟꯂꯥꯏꯟꯗꯒ ꯆꯦꯟꯕꯗ ꯄꯣꯠ ꯃꯥꯡꯉꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯀꯁꯇꯃꯔ ꯑꯃ ꯑꯅꯤ ꯈꯛꯀꯤ ꯃꯔꯥꯏꯕꯛ ꯗꯥꯎ ꯌꯥꯗꯕ ꯃꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯝ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯄꯩꯁꯥ ꯃꯥꯡꯗꯧꯗꯤ ꯅꯠꯇꯦ ꯄꯣꯠ ꯃꯥꯡꯖꯕ ꯋꯥꯅꯤ ꯑꯩꯒꯤ ꯆꯦꯟꯈꯤꯕꯒꯤ ꯕꯤꯜ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯩꯁꯥ ꯊꯤꯈꯤꯕꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯩꯗꯅ ꯑꯣꯔꯗꯔ ꯑꯥꯏꯗꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯂꯩꯔꯤ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯀꯝꯄꯅꯤꯗꯨꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯣꯏꯔꯣ ꯑꯦꯃꯥꯖꯣꯟꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯗꯨꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯄꯣꯠ ꯑꯣꯏꯅ ꯍꯜꯂꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯑꯩꯅ ꯆꯦꯟꯈꯤꯕ ꯑꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯄꯩꯁꯥꯗꯤ ꯀꯁꯇꯃꯔꯒꯤ ꯂꯨꯄꯥ ꯑꯃ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯗ ꯃꯣꯏꯅ ꯍꯜꯂꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔ ꯐꯣꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯀꯟꯖꯨꯃꯔ ꯐꯣꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯂꯨꯄꯥ 1,000,000 ꯄꯤꯕ ꯐꯣꯟ ꯑꯃ ꯆꯦꯟꯕꯗ ꯑꯗꯨꯃꯥꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯩꯉꯣꯟꯗ 1,000,000 ꯍꯜꯂꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯍꯦꯔꯥꯁꯃꯦꯟ ꯇꯧꯕꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯕꯒꯤ ꯑꯗꯨꯒꯤ ꯆꯥꯔꯖ ꯐꯥꯏꯟ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯁꯨ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯃꯣꯏ ꯀꯅꯥꯁꯨ ꯂꯨꯄꯥ ꯑꯃ ꯍꯦꯟꯅ ꯄꯤꯅꯤꯡ ꯄꯣꯟꯇꯦꯕ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯝꯉꯥꯟꯕ ꯍꯨꯏꯗ꯭ꯔꯣꯝꯁꯤꯡꯅ ꯕ꯭ꯔꯣ ꯑꯩꯒꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯏꯟꯇꯔꯦꯁ ꯌꯥꯝ ꯂꯩꯖꯩ ꯃꯈꯥ ꯇꯥꯅ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯝꯕꯤꯔꯛꯈꯤꯅꯤ ꯊꯥꯖꯩ ꯍꯣꯏ ꯂꯝꯉꯥꯟꯕꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁ ꯂꯩ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯕ ꯐꯪꯉꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯈꯔꯗꯣ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯔꯤꯅꯦ ꯑꯗꯨꯅ ꯑꯩ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯉꯝꯃꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯑꯩ ꯂꯦꯞꯇꯅ ꯊꯥꯒꯠꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟ ꯑꯣꯏꯕ ꯁꯤꯟꯐꯝꯗꯨꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯑꯩ ꯄꯩꯁꯥ
ꯐꯪꯉꯒ ꯑꯩꯒꯤ ꯖꯣꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯤꯗꯒꯤ ꯏꯟꯀꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯅ ꯑꯁꯤꯗ ꯂꯣꯏꯅ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯕꯗꯨꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯗ ꯌꯥꯗꯕ ꯇꯧꯔꯤ ꯑꯩꯁꯨ ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯁꯪꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒꯨꯝꯕꯗ ꯑꯩ ꯁꯪꯉꯛꯄ ꯃꯇꯝꯗ ꯂꯥꯏꯚ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯨꯝꯕ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯁꯨꯝꯕ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯏꯗꯤꯠ ꯇꯧꯕꯗꯣ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯌꯥꯝ ꯌꯥꯎꯔꯛꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯆꯤꯟꯕ ꯊꯕꯛ ꯃꯌꯥꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯑꯩ ꯃꯇꯨꯡꯗꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯃꯥꯏꯅ ꯗꯤ ꯊꯧꯗꯥꯝꯅ ꯁ꯭ꯅꯦꯞꯃꯤꯟ ꯑꯦꯞꯇꯒꯤ ꯆꯦꯜꯂꯦꯕꯨ ꯍꯥꯏ ꯍꯣꯏ ꯁ꯭ꯅꯦꯞꯃꯤꯟ ꯍꯥꯏꯁꯨ ꯌꯥꯔꯦ ꯀꯦꯁꯤꯐꯥꯏ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯦꯅꯤ ꯋꯦꯕꯁꯥꯏꯠ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯀꯣ ꯀꯩꯅꯣꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯁꯦ ꯋꯦꯕꯁꯥꯏꯠꯇꯨ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣ ꯃꯥꯒꯤ ꯑꯣꯐꯤꯁ ꯀꯁꯇꯃꯔ ꯀꯦꯌꯔ ꯐꯖꯅ ꯂꯩꯕ꯭ꯔꯥ ꯋꯦꯕꯁꯥꯏꯠꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯋꯦꯕꯁꯥꯏꯠꯅꯣ ꯀꯔꯝꯕ ꯀꯝꯄꯅꯤꯅꯣ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕꯗꯒ ꯌꯥꯝꯅ ꯑꯦꯗꯚꯔꯇꯥꯏꯁ ꯃꯊꯣꯡ ꯃꯈꯪꯗ ꯂꯩꯕꯅꯦꯕ ꯑꯥꯏꯐꯣꯟ ꯂꯨꯄꯥ 50,000 ꯄꯤꯕꯗ 5,000ꯗ ꯐꯪꯉꯦ 10ꯗ ꯐꯪꯉꯦ ꯀꯥꯏꯅ ꯑꯗꯨꯝꯕꯗ ꯐꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨꯝꯕꯗꯤ ꯁꯨꯡꯇꯧ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨꯝꯕꯗꯨꯗꯤ ꯄꯩꯁꯥ ꯃꯥꯡꯉ ꯇꯣꯛꯀꯅꯤ ꯑꯗꯨꯗꯤ ꯀꯅꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯇꯧꯐꯝꯁꯨ ꯂꯩꯔꯣꯏ ꯃꯣꯏ ꯀꯝꯄꯅꯤꯗꯣ ꯀꯥꯏ ꯂꯩꯅꯣ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯄꯩꯁా ꯃꯥꯡꯕ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯂꯩ ꯇꯥꯔꯒꯁꯨ ꯃꯐꯝ ꯈꯪꯅ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯅꯥꯏꯕ ꯋꯦꯕꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯁ꯭ꯇꯣꯔꯁꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯗꯨꯅ ꯄꯩꯁꯥ ꯃꯥꯡꯉꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯄꯣꯠꯇꯣ ꯑꯐꯕ ꯑꯗꯨꯝ ꯇꯦꯛꯇ ꯑꯀꯥꯏꯗꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯗꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯑꯍꯥꯟꯕꯗ ꯈꯟꯕꯤꯒꯗꯕꯁꯦ ꯗꯣꯔꯤꯁ ꯋꯥꯏꯇꯤꯅ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯒ ꯑꯥꯏ ꯑꯣ ꯑꯦꯁ ꯐꯣꯟꯒ ꯀꯔꯝꯕꯅ ꯀꯨꯏꯅ ꯆꯠꯄ ꯍꯦꯟꯒꯦ ꯃꯁꯤꯗꯤ ꯕ꯭ꯔꯗꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯥꯏꯐꯣꯟꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯆꯍꯤ 5-6ꯇꯤ ꯃꯣꯏꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯁꯣꯞꯋꯦꯌꯔꯁꯦ ꯑꯥꯏꯐꯣꯟꯒꯤ iOS 17 18 14 15 ꯌꯧꯔꯀꯥꯟꯗ ꯃꯣꯏꯗꯤ ꯆꯍꯤ 4-5ꯁꯦ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯑꯗꯨꯝ ꯄꯤꯌꯦꯕ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯏꯈꯩ ꯑꯅꯧꯕ ꯁꯣꯞꯋꯦꯌꯔ ꯂꯥꯛꯏꯈꯩ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯃꯇꯝꯒ ꯆꯥꯟꯅꯕ ꯁꯣꯞꯋꯦꯌꯔꯗꯣ ꯑꯗꯨꯝ ꯌꯥꯎꯔꯤꯈꯩ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯨꯄꯥ 10,10, 15, 10 ꯁ꯭ꯋꯥꯏꯋꯥꯏꯗ ꯂꯩꯕꯁꯤꯗꯤ ꯆꯍꯤ 1-2 ꯑꯦꯟꯗ꯭ꯔꯣꯏꯗ 13ꯗ ꯀꯝꯄꯅꯤꯅ ꯂꯣꯟꯁ ꯇꯧꯕꯗ ꯌꯥꯎ ꯂꯥꯛꯄꯗꯣ 14 ꯐꯥꯎꯕ ꯄꯤꯔꯝꯕ ꯌꯥꯏ 15 ꯐꯥꯎꯕ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯅ ꯆꯍꯤ 5 ꯁꯤꯖꯤꯟꯅꯔꯁꯨ ꯑꯞꯗꯦꯠ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆ ꯀꯥꯏꯅ ꯊꯥꯒꯤ ꯂꯥꯛꯄꯗꯣ ꯑꯝꯇ ꯂꯥꯛꯑꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯁꯣꯞꯋꯦꯌꯔꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆ ꯑꯞꯗꯦꯠ ꯇꯧꯗꯦ ꯑꯦꯟꯇꯤꯚꯥꯏꯔꯁꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯦꯟꯇꯤꯚꯥꯏꯔꯁ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯣꯟ ꯂꯦꯞꯇꯣꯞꯀꯨꯝꯕ ꯚꯥꯏꯔꯁꯀꯨꯝꯕ ꯆꯪꯕ ꯌꯥꯝꯅ ꯆꯥꯟꯁ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆꯁꯨ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯗ ꯄꯥꯔꯤꯁꯦ ꯁꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯗ ꯚꯥꯏꯔꯁ ꯃꯌꯥꯝ ꯆꯪꯉꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯐꯣꯟꯗꯣ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯇꯥꯔꯁꯨ ꯑꯇꯥꯡꯕ ꯌꯥꯝ ꯑꯇꯥꯡꯕ ꯈꯨꯗꯤꯡꯃꯛ ꯐꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯀꯝꯄꯅꯤ ꯈꯔ ꯂꯩ ꯁꯦꯝꯁꯪꯒꯨꯝꯕ ꯑꯦꯟꯗ꯭ꯔꯣꯏꯗ 13 14 15 ꯆꯍꯤ 4-5ꯒ ꯑꯞꯗꯦꯠ ꯄꯤꯕꯀꯣ ꯑꯗꯩꯗꯤ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠꯁꯤꯅ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯆꯀꯨꯝꯕꯁꯦ ꯆꯍꯤ 5-6ꯀ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯍꯤ 4-5 ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯁꯤꯖꯤꯟꯅꯕꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯄ꯭ꯂꯁ ꯐꯣꯟꯗꯨꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯏꯃꯥꯟꯅꯕ ꯑꯗꯣꯝꯒꯤ ꯁꯔꯀꯜꯗꯒ ꯄꯣꯠ ꯆꯍꯤ 5-6 ꯐꯣꯟ ꯑꯗꯨꯝ ꯃꯁꯥ ꯅꯥꯟꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯣꯟ ꯆꯍꯤ ꯄꯥꯏꯔꯛꯄ ꯊꯥ 5-6 ꯄꯥꯏꯔꯛꯄꯗ ꯇꯥꯗꯅ ꯀꯥꯏꯕꯅꯤ ꯈꯪꯗꯦ ꯈꯔ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯐꯣꯟ ꯁꯤꯟꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯌꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯨ ꯑꯣꯏꯁꯅꯨ ꯑꯦꯄꯜꯒꯤ iOS ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯞꯗꯦꯠꯇꯨ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯣꯏ ꯊꯥꯕꯅꯦꯕ ꯌꯦꯡꯀꯥꯟꯗ ꯋꯥꯠꯁ ꯅ꯭ꯌꯨ ꯀꯥꯏꯅ ꯊꯥꯕꯅꯦ ꯃꯈꯥꯗꯨꯗ ꯀꯔꯤꯅꯣ ꯁꯤꯒꯤ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯗꯣꯏꯁꯦ ꯀꯦꯃꯦꯔꯥ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯒꯅ ꯀꯦꯃꯦꯔꯥ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯑꯗꯩ ꯕꯛ ꯐꯤꯛꯁ ꯇꯧꯕ ꯑꯣꯏꯔꯒꯅ ꯕꯛ ꯐꯤꯛꯁ ꯀꯥꯏꯅ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯑꯞꯗꯦꯠꯁꯤꯃꯗꯤ ꯇꯧꯕ ꯀꯥꯟꯅꯩꯅ ꯁꯤ ꯇꯧꯔꯒꯗꯤ ꯑꯩ ꯐꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯕꯒꯤ ꯃꯥꯡꯖꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ iPhone 15 ꯑꯃ ꯄꯥꯏꯔꯦ ꯈꯜꯂꯁꯤ iPhone 16 ꯂꯣꯟꯁ ꯇꯧꯔꯝꯗꯥꯏꯗ ꯃꯣꯏꯅ ꯁꯣꯞꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯛꯄꯁꯤꯗ ꯊꯥꯕꯗꯤ ꯑꯗꯨ ꯑꯣꯏꯅ ꯊꯥꯔꯛꯀꯅꯦꯕ ꯑꯗꯣ ꯊꯑꯣꯏꯒꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯁ꯭ꯂꯣ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯁꯣꯞꯋꯦꯌꯔꯁꯤꯗ ꯌꯥꯎꯍꯜꯂꯛꯏ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯀꯦꯁ ꯇꯧꯅꯗꯅ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔ ꯃꯌꯥꯝꯅꯁꯨ ꯇꯥꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩ 15ꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯍꯦꯡ ꯆꯠꯁꯜꯂꯛꯑꯒꯗꯤ ꯑꯩ ꯑꯁ ꯁꯤ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃ ꯂꯩꯅꯤꯡꯉꯦ ꯍꯥꯏꯅ ꯑꯅꯧꯕ ꯑꯃ ꯂꯩꯅꯤꯡꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯀꯝꯄꯅꯤꯁꯤꯅ ꯃꯣꯏꯅ ꯑꯅꯧꯕ ꯂꯣꯟꯁ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯁꯤꯠꯅꯕꯒꯤ ꯌꯣꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯞꯗꯦꯠ ꯄꯤꯁꯟꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ
ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯍꯦꯟꯕ ꯂꯥꯏꯐ ꯍꯥꯏꯅ ꯏꯔꯦꯀꯣ ꯕ꯭ꯔꯗꯔꯁꯦ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯦ ꯍꯥꯏ ꯑꯩꯁꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯀꯩꯝ ꯇꯧꯗꯦ ꯀꯩꯅꯣ ꯑꯩ ꯀꯣꯂꯦꯖ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯑꯩꯅ ꯀꯣꯂꯦꯖ ꯂꯣꯏꯕꯗꯒꯤ ꯑꯩ 2023 24 ꯍꯧꯖꯤꯛ 24 ꯆꯪꯉꯦꯗꯅꯀꯣ ꯁꯤꯐꯥꯎꯁꯦ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯍꯥꯏꯁꯤ ꯁꯦꯗꯨꯜꯁꯦ ꯃꯌꯥꯝ ꯀꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯈꯪꯗ꯭ꯔꯒꯁꯨ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯁꯤꯗ ꯉꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯅꯣꯡ ꯇꯥꯔꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯇꯟꯗꯅ ꯇꯣꯛꯊꯣꯛꯄꯅꯤꯉꯥꯏꯗ ꯇꯣꯛꯊꯣꯛꯄ ꯌꯥꯎꯋꯦꯗꯅ ꯑꯣꯖꯥꯗꯤ ꯁꯥꯇ꯭ꯔ ꯑꯝꯇ ꯂꯥꯛꯇ꯭ꯔꯒꯁꯨ ꯁꯨꯇꯤ ꯂꯩꯇ꯭ꯔꯒꯗꯤ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯁꯥꯇ꯭ꯔꯗꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑ ꯂꯦꯞꯄꯁꯨ ꯌꯥꯏ ꯑꯣꯖꯥꯗꯤ ꯂꯦꯞ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯉꯁꯤ ꯆꯠꯍꯧꯗꯕꯗ ꯁꯥꯇ꯭ꯔꯗꯨꯃ ꯀ꯭ꯂꯥꯁ ꯑꯃ ꯑꯩ ꯀ꯭ꯂꯥꯁꯇꯨꯃ ꯄꯨꯔꯥ ꯄꯨꯡꯍꯥꯡ ꯍꯥꯡꯉ ꯂꯩꯔꯝꯗꯣꯏꯅꯤ ꯑꯩ ꯂꯥꯛꯄ ꯌꯦꯡ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝ ꯂꯩꯕꯅꯤ나 ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯣꯖꯥ ꯑꯣꯏꯕꯒ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯩ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯌꯨꯝꯗ ꯐ꯭ꯔꯤ ꯂꯩꯗꯧ ꯅꯠꯇꯦ ꯁꯨꯇꯤ ꯊꯥ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯦꯄꯔ ꯆꯦꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯀꯣꯏꯁꯟ ꯁꯦꯠ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯁꯦꯝꯕꯁꯦ ꯉꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒꯤꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯩ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯖꯥ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯝꯖꯥꯏꯅ ꯑꯃꯨꯛ ꯇꯧꯕꯤꯔꯤꯁꯦ OnePlus Nord 3ꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯕ꯭ꯔꯗꯔ OnePlus Nord 3ꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯁꯦ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯀꯦ ꯂꯨꯄꯥ 30,000 ꯃꯌꯥꯗ ꯂꯩꯔꯝꯕꯗꯨ 10ꯗ ꯑꯣꯐꯔ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯨ ꯐꯔꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯐꯔꯦ ꯀꯥꯏ ꯑꯩꯅ ꯍꯟꯖꯟ ꯍꯥꯏꯃꯟꯗꯅ ꯁꯤ ꯐꯣꯟꯁꯦ ꯃꯃꯤꯡ ꯇꯣꯏꯅ ꯄꯟꯃꯟꯗꯅ ꯄꯟꯕ ꯏꯀꯥꯏꯁꯜꯂꯛꯄ ꯐꯣꯟ ꯑꯃ ꯑꯣꯏꯔꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 10,000ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯅꯤ ꯍꯥꯏꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯗꯨ ꯍꯥꯞꯈ꯭ꯔꯕꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯈꯤꯕꯅꯦꯕ ꯂꯨꯄꯥ 50,000 ꯍꯧꯔꯒ 50,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯈꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗ OnePlus Nord 3ꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯐꯖꯅ ꯌꯥꯎꯔꯕꯅꯤ ꯕ꯭ꯔꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯩꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ OnePlus Nord 3ꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯃꯥꯏꯀꯦꯜ ꯂꯧꯔꯤꯌꯥꯝꯅ ꯍꯪꯉꯛꯏꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯅꯣ ꯍꯥꯏ ꯁ꯭ꯀꯨꯜꯁꯤꯗꯤ ꯑꯩꯅ ꯃꯃꯤꯡ ꯍꯥꯏꯔꯁꯨ ꯈꯪꯉꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯂꯣꯀꯦꯂꯤꯇꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯅꯤ ꯏꯝꯐꯥꯜꯗ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯔꯥꯡ ꯑꯇꯣꯞꯄ ꯖꯒꯥꯗ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯃꯃꯤꯡ ꯈꯪꯅꯕ ꯁ꯭ꯀꯨꯜ ꯑꯗꯨꯝꯕ ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯃꯃꯤꯡ ꯍꯥꯏꯔꯒꯁꯨ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯌꯥꯎꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯗꯣꯔꯤꯁꯅ ꯋꯥꯏꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣ iOS ꯐꯣꯟꯁꯦ ꯗꯤꯁꯄ꯭ꯂꯦ ꯕꯦꯇ꯭ꯔꯤ ꯁꯤꯟꯕ ꯀꯥꯟꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯍꯥꯏ iPhoneꯁꯦ iPhoneꯁꯤꯡꯁꯦ ꯕꯦꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯁꯤꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯄꯜꯒꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗꯒꯤ ꯖꯤꯅ꯭ꯌꯨꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯀꯝꯄꯅꯤꯅ ꯁꯥꯕ ꯗꯤꯁꯄ꯭ꯂꯦꯕꯨ ꯑꯣꯏꯔꯁꯨ ꯕꯦꯇ꯭ꯔꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝꯕ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯃꯃꯥꯡꯗ ꯑꯩ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯄꯜꯂꯒ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁꯤꯁꯦ ꯖꯤꯅ꯭ꯌꯨꯟ ꯄꯥꯔꯠ ꯑꯣꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯅꯕꯒꯤ ꯔꯤꯖꯟ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯗꯨꯒ ꯆꯥꯅꯩꯌꯦꯗꯅ ꯑꯩꯅ ꯗꯤꯁꯄ꯭ꯂꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯦꯇ꯭ꯔꯤ ꯑꯃ ꯍꯥꯞꯆꯤꯜꯂꯨ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯌꯥꯏ ꯂꯥꯛꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛꯑꯒꯗꯤ ꯃꯗꯨꯗ ꯃꯣꯏꯅ ꯀꯩꯝꯇ ꯔꯤꯛꯁ ꯂꯧꯕꯤꯔꯛꯑꯣꯏ ꯃꯗꯨꯒꯤꯗꯤ ꯊꯥꯔꯠ ꯄꯥꯔꯇꯤꯅꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯩꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯁꯤꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯖꯤꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯦꯄꯜꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯀꯦꯕꯤꯟ ꯃꯌꯥꯡꯂꯝ ꯑꯃꯅ 15 ꯄꯤꯕꯗ PUBG ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯍꯥꯏꯕꯤꯔꯛꯑꯣ PUBG ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ PUBGꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯔ ꯈꯔ ꯐꯕ ꯌꯦꯡꯕꯤꯔꯣ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯈꯔ ꯐꯕ ꯌꯦꯡꯕꯤꯔꯣ ꯍꯥꯏꯁꯦ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖꯇ 15,000 ꯈꯖꯤꯛꯇꯪꯗꯤ ꯍꯦꯜꯂꯝꯕ ꯌꯥꯏ Moto G64 ꯍꯥꯏꯅ ꯐꯣꯟ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯐꯣꯟꯁꯦ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯒꯤ ꯐꯣꯟ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯁꯣꯞꯋꯦꯌꯔ ꯐꯔꯦꯅ ꯀꯩꯅꯣꯗ ꯄ꯭ꯔꯣꯁꯦꯁꯔ ꯐꯔꯦꯅ ꯄ꯭ꯔꯣꯁꯦꯁꯔ ꯈꯛꯇꯅ ꯑꯃꯨꯛ ꯌꯥꯗꯦꯕꯀꯣ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒ ꯆꯥꯟꯅꯕ ꯁꯣꯞꯋꯦꯌꯔ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔꯣꯂꯥꯒꯤ ꯁꯣꯞꯋꯦꯌꯔꯁꯤꯗꯤ ꯑꯌꯥꯝꯕꯅ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕꯅꯦꯕ ꯃꯉꯣꯟꯗ ꯕ꯭ꯂꯣꯠꯋꯦꯌꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯑꯟꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯄꯪꯍꯥꯞ ꯍꯥꯞꯆꯤꯟꯗꯦꯕ ꯃꯥꯗꯤ ꯑꯗꯨꯅ
clean UI ama oirabnina software duga my processor duga ani dugi combination do aduneba aduga phone khara dadi kogi cooling technology haidana vapor cooling bu haibo dadi kari kan liquid cooling bu haibo leidana ko adugumba phone sagalak matam ingthana bagi pro kano su yaw leba adumba yawragadi amai nuai tune da lupa lising trauma gi ne sa di Moto G 54 64 do adu yengbiyo aduga nawanbana amuk hairese bro Android mobile da kana mobile da camera sengi sengde se karamna khangadage yengbada माइसु फैक्टर यामगरे हाइतारे ngसाइगी aina ngasigi video da su khara makhaidi panjakimne camera do ahanbada megapixel sima leire megapixel su mathau tai ko megapixel do samna hai kan da 5 ka 10 da 10 da tang sengani 10 da mo magi ngsaigi aperture haina magi ama yawbodo 1.2 1.8 2.4 kind of pi ngai mu phadune badu aperture do na adede mo magi camera lens to khogi lens to 1 mm 2 mm 1 inch kind of na ko adugi lens ki in size magi size chawring kai light capture to bong bai chang chen dune aduna camera se mu sheng dune ade mu maung da yaw ba sensor do Sony ki IMX sensor kai lai Samsung gi lai atoba to brand nyam gi lai dana ko adugi sensor du da lai ka kai lai Regis optics kai lai da tang phone da yaw do adugi Sony IMX sensor du na mu atopa sensor du da ge mu maming chatab sin de mu phen dune aduna camera sheng bai sa adugi sensor megapixel magi aperture adu mayam lo yeng kan da kano tawba phai phati hai khang mangam gadam ne do megapixel de hek 200 oire hena sheng gadam di late Ruksana Sahani nam hai bro iPhone use phone leibe kana da hai biro Ruksana Sahani ai masini matang da pura details oina video ma semjar khamne iPhone second hand leibe gi kana basina karino kana da basina karino haina ai mamangi adugi video dam tang yenghaninga sigi live si loyer kanda hojiki aigi channel da changbiro aduga ai channel da chang kanda ai video ga list da dum singkhatlaga yengbio da yam kuitana ngasi legina around tham ki manung da ina sem ke video am leibane adugi video da kana ba points sing macha khaina da ai hijack khabane adugi video dam tang yengbio haina thamjai Dolis na hai Apple ki service center Manipur da kaida kadai da leke bro Apple ki service center se ai ngarang se service center ki matang da so ai hai ki bro authorized oiba service center di mayam am lairamgani authorized oiba service center hai bisi samna hai kan da Apple ki company ne aina kana kumba mas khangba dukan amada natraga mana ngot approach torok padagi Apple ki phone sing sembagi ayabas aina mon piba adugumba dukan natraga na service center di mayam le adu authorized service center kawe aduga ai Apple company aina isamakna hangdokchaba adugum mafamsingduna exclusive service center hai adugum exclusive service center sidi ai masi baudi thingnadri leirambasu ya adu amtang check tawdraga ai chapchaba haibu ngamar adugati Michael Loyam na iPhone 11 se part original ni natragana sil kai haibase kamaina yengani bro ai kai app ta amta video bijana simbiro adu app ta yengdraga su yai setting da yawbane parts kaina to ba saru ma settings ki ta makha dai du kaw gre ma du dai du da parts sing do company yawr po ta ni ma kain ta tharawai ado kai gum sidoki po ta di genuine part kain tharakani genuine oil asagi service center de ha po ta du na ta ga to pa ta bi third party de sindokpani kai da dum setting da yeng ba ya ba ado si matang da video sembiro hai se ai madu semba yanaba semnaba ai khonare ke tanja chabam da du soidinam ke semak nam khona ge thamjage dorisna ro Manipur de Apple service center se kai le ge hojikta so ina haije ki Apple ji service center si de ai adu madi chapchaba di khangdre hojikanda youtube khuding da phone leinarabune aduna sumaina phone gi oiba maram da video simbira ko yam phai khalle adubu support ti khara watpu kom tawe adu oirasu honabdi lepigano bro mai palakani henba na haibire se yam chumba wafam ni hojikti yung guding phone laiba nati phone mi amana phone ani hum paire yum mam da phone manga taruk laire adu phone manga taruk laiba natana phone gi maram da khoge khangda se pakti leirambaroi ko adubu leiragasu samna hai kan da khangda ba mi se dum lei hai ba tare ahan laman sing di khoge
ꯂꯨꯄꯥ 50,000 ꯂꯩꯔꯦ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯗꯨꯀꯥꯟꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯗꯨꯀꯥꯟꯗꯨꯗ ꯆꯠꯂꯒ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯍꯥꯏꯔꯨꯗꯣꯏꯅꯦ ꯑꯩ ꯂꯨꯄꯥ 50,000 ꯄꯤꯕ ꯐꯣꯟ ꯑꯐꯕ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯨꯝꯕ ꯅꯍꯥ ꯑꯣꯏꯕ ꯑꯈꯪꯕ ꯃꯤꯁꯤꯡꯗꯤ ꯑꯣꯟꯂꯥꯏꯟꯗꯕꯨ ꯊꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯐꯣꯟꯁꯤꯡꯗꯣ ꯄꯥꯏꯗꯅ ꯌꯦꯡꯕꯣ ꯍꯪꯕꯣ ꯇꯧꯔꯒꯁꯨ ꯈꯔ ꯑꯗꯨꯝ ꯈꯔ ꯑꯐ ꯐꯠꯇ ꯈꯟꯗꯣꯛꯄ ꯉꯝꯃꯦ ꯑꯍꯟꯁꯤꯡꯗꯤ ꯉꯁꯥꯏꯒꯤ 15,000 ꯄꯤꯕ ꯐꯣꯟ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯀꯝꯄꯅꯤ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯗꯨꯅ ꯃꯥꯅ ꯂꯨꯄꯥ 2,000 ꯇꯣꯡꯒꯗꯕ ꯐꯣꯟꯗꯣ ꯑꯁꯤ ꯐꯕꯅꯦ ꯍꯥꯏꯅ ꯄꯤꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯁꯦꯟꯗꯣꯡꯗꯨꯒꯤ ꯈꯜꯂꯒ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛꯄꯨꯗꯤ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯋꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯖꯔꯁꯤꯡꯗꯨꯅ ꯂꯩꯔꯨꯔ ꯂꯥꯛꯑꯀꯥꯟꯗ ꯈꯜꯂꯀꯥꯟꯗ ꯑꯁ ꯑꯩ ꯁꯤ ꯐꯣꯟꯁꯦ ꯂꯨꯄꯥ 15,000 ꯄꯤꯔ ꯂꯩꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯦꯡ ꯆꯠꯂꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯅꯣꯂꯦꯖ ꯄꯤꯖꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯁꯦꯝꯕꯅꯤ ꯃꯁꯤꯗ ꯀꯥꯟꯅꯩ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯐꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯁꯦ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯚꯤꯗꯤꯑꯣ ꯍꯦꯟꯅ ꯁꯦꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯁꯥ ꯑꯃ ꯑꯗꯨꯝꯕ ꯄꯤꯅꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯝꯉꯥꯟꯕ ꯍꯨꯏꯗ꯭ꯔꯣꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕ꯭ꯔꯣꯒꯤ ꯄꯥꯎꯈꯨꯝꯁꯦ ꯄꯦꯟꯂꯦ ꯑꯩꯅ ꯍꯦꯛ ꯈꯪꯅꯤꯡꯕꯗꯣ ꯈꯪꯕ ꯉꯝꯖꯔꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯤꯕ ꯂꯥꯏꯚꯄꯨ ꯌꯦꯡꯕ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯑꯗꯩꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯃꯁꯨꯡ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯑꯗꯩꯗꯤ ꯀꯃꯦꯟ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯇꯨꯡꯗꯁꯨ ꯍꯦꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯄꯣꯛꯍꯜꯂꯦ ꯑꯗꯨꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯀꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯅꯣꯛꯆꯔꯤ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯑꯦꯄꯜꯒꯤ ꯑꯣꯊꯣꯔꯥꯏꯁꯇꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯑꯣꯊꯣꯔꯥꯏꯁꯇ ꯁꯦꯝꯕꯗꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯗꯕ꯭ꯔꯥ ꯀꯩꯝꯇ ꯀꯥꯏꯗꯦ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯄꯤꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ MNCꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯗꯤ ꯂꯥꯛꯇ꯭ꯔꯤꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯃꯣꯏꯅ ꯊꯥꯗꯒꯗꯧꯔꯤꯕ ꯄꯩꯁꯥꯗꯨꯒ ꯑꯗꯨꯗꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯒꯗꯧꯕꯗꯨꯒ ꯀꯥꯟꯅꯗꯕ ꯑꯣꯏꯕꯒꯤ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯥꯡꯗꯕꯤꯗ ꯑꯇꯣꯞꯄ ꯄꯥꯔꯠꯅꯔ ꯑꯃꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯁꯦꯝꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯡ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯃꯣꯏꯗꯒꯤ ꯁꯦꯝꯕꯗ ꯑꯣꯊꯣꯔꯥꯏꯁ ꯑꯣꯏꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯐꯣꯟꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯃꯗꯨꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯦꯝꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯗꯨ ꯃꯌꯥꯝꯗꯨꯃꯛ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯨꯍꯟꯕ ꯉꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯩꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟꯗꯣ ꯌꯥꯎꯔꯒ ꯁꯦꯝꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯂꯥꯛꯑꯒꯗꯤ ꯑꯗꯨꯗ ꯐꯣꯟꯗꯣ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯕ ꯑꯗꯒꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯇꯟꯖꯥ ꯆꯥꯕ ꯂꯩꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯉꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯦꯝꯕꯤꯔꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯃꯗꯨꯒꯤ ꯆꯥꯅꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯄꯗ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯀꯥꯟꯅꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯑꯐꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕꯗ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯁꯨ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯗꯣꯔꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯖꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯕ ꯍꯥꯏꯁꯦ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯦꯟꯕꯅꯁꯨ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯑꯣꯜꯋꯦꯁ ꯁꯞꯄꯣꯔꯠ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯁ ꯑꯞ ꯌꯥꯝ ꯇꯧꯖꯒꯦ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯈꯜ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯅꯠꯇꯕꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯅ ꯃꯌꯥꯝꯗ ꯀꯥꯟꯅꯒꯅꯤꯅ ꯈꯟꯕ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤꯅ ꯈꯟꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯂꯤꯁ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯝꯖꯔꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯍꯟ ꯑꯀꯣꯟꯒꯤ ꯋꯥꯔꯤꯅꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯗꯨ ꯑꯩ ꯊꯥꯒꯠꯆꯔꯛꯅꯕ ꯂꯦꯞꯄ ꯂꯩꯇꯅꯕ ꯁꯦꯝꯅꯕ ꯑꯩ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯃꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯃꯒ ꯃꯗꯨ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯀꯣ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯂꯥꯏꯚꯁꯤ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯆꯦꯅꯦꯜꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯩꯍꯧꯕ ꯀꯥꯟꯗ ꯀꯣꯟꯅ ꯊꯦꯡꯅꯔꯒ ꯌꯦꯡꯕꯤꯗꯧꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯗꯨꯗꯤ
ꯑꯩꯅ ꯃꯃꯥꯡꯗ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯒꯤ ꯄꯦꯖꯇ ꯆꯪꯕꯤꯔꯒ ꯆꯦꯅꯦꯜꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ GB ꯃꯅꯤꯄꯨꯔꯤ ꯔꯤꯚ꯭ꯌꯨ ꯏꯁ ꯂꯥꯏꯞ ꯂꯩꯔꯦ, ꯋꯥꯆꯤꯡ ꯍꯥꯏꯅ ꯊꯥꯔꯦ. ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯚ꯭ꯌꯨꯁ ꯃꯁꯤꯡ ꯊꯝꯁ ꯑꯞ ꯂꯥꯏꯛ ꯇꯧꯕꯒꯤ ꯃꯈꯥꯗ ꯆꯦꯅꯦꯜꯗꯨꯗ ꯅꯝꯕꯤꯔꯣ. ꯆꯦꯅꯦꯜꯗꯨ ꯅꯝꯀꯥꯟꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯨ ꯆꯦꯅꯦꯜꯗꯨꯗ ꯃꯊꯪ ꯔꯤꯁꯦꯟꯠ ꯂꯩꯔꯦ, ꯚꯤꯗꯤꯑꯣꯁ ꯂꯩꯔꯦ, ꯄ꯭ꯂꯦꯂꯤꯁ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯗ ꯚꯤꯗꯤꯑꯣꯁꯇꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯀꯥꯟꯗ ꯃꯅꯥꯎ ꯅꯥꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯗ꯭ꯔꯤꯕꯁꯤꯡꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ. ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯟꯅꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯁꯤꯡ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯑꯁꯣꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ, ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛꯁꯤꯡ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯦ. ꯗꯣꯔꯤꯁꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏꯁꯦ iOSꯀ ꯑꯦꯟꯗ꯭ꯔꯣꯏꯗꯀꯁꯦ ꯕ꯭ꯔꯣꯒꯤ ꯃꯣꯠꯇ ꯀꯔꯝꯕ ꯄꯥꯏꯕꯅ ꯐꯩꯅ ꯈꯟꯒꯦ? ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯃꯥꯡꯗꯁꯨ, ꯍꯧꯖꯤꯛꯁꯨ ꯍꯪꯉꯛꯏꯗꯅꯀோ. ꯑꯗꯣ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯍꯪꯉꯛꯈꯤꯅꯤ. ꯃꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯅꯕ, ꯑꯗꯨꯝꯇꯁꯨ ꯍꯪꯉ ꯂꯩꯔꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯝ ꯄꯣꯜꯂꯦ. ꯑꯩꯒꯤ ꯃꯈꯥ ꯄꯣꯟꯅꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯋꯥꯜꯄꯦꯄꯔꯒꯁꯦ ꯁꯤꯟꯗꯣꯛꯅꯤꯡꯕ ꯍꯦꯛ ꯁꯤꯟꯗꯣꯛꯄ ꯌꯥꯕ, ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯅꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯁꯦ ꯍꯥꯞꯆꯤꯜꯂꯒ ꯇꯦꯁ ꯇꯧꯕ ꯌꯥꯕ, ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯐꯤꯆꯔꯁ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯄꯥꯏꯅꯤꯡꯉꯦꯕ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯌꯨꯖꯔꯁꯀꯤ ꯄ꯭ꯔꯥꯏꯚꯦꯁꯤ, ꯑꯩꯒꯤ ꯗꯇꯥ ꯁꯤꯀ꯭ꯌꯨꯔꯤꯇꯤꯒꯨꯝꯕ, ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯗꯤꯑꯣꯒꯁꯦ ꯑꯩꯅ ꯈꯪꯗꯕꯩ ꯋꯥꯅꯦꯕ. ꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ, ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯩꯈꯣꯏꯅ ꯐꯣꯟꯗꯣ ꯏꯟꯁꯇꯣꯜ ꯇꯧꯕ ꯃꯇꯝꯗ ꯑꯦꯂꯥꯎ ꯀꯟꯇꯦꯛꯁ, ꯀꯦꯃꯦꯔꯥ, ꯑꯗꯩꯗꯤ ꯁ꯭ꯇꯣꯔꯦꯖꯀ ꯑꯦꯂꯥꯎ ꯂꯣꯏ ꯇꯧꯊꯣꯛꯏꯗꯅ. ꯑꯗꯨ ꯃꯣꯏꯅ ꯂꯣꯏ ꯌꯦꯡꯉꯝꯕ ꯌꯥꯏꯑꯕ, ꯌꯦꯡ ꯂꯩꯔꯝꯗꯣꯏꯅꯦꯕ. ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯑꯥꯏꯐꯣꯟ ꯄꯥꯏꯅꯤꯡꯉꯦ. ꯑꯗꯨꯒ ꯑꯥꯏꯐꯣꯟꯒꯤꯅ ꯑꯗꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯔꯗꯤ ꯂꯩꯇꯦ. ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ. ꯑꯗꯨꯅ ꯃꯗꯨ ꯑꯄꯥꯝꯕꯗꯣ ꯈꯟꯕꯤꯔꯣ. ꯑꯥꯏꯐꯣꯟꯒꯨꯝꯕ ꯄꯥꯏꯔꯒꯅ ꯐꯔꯤꯕ꯭ꯔꯥ, ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯄꯥꯏꯔꯒꯅ ꯐꯔꯤꯕ꯭ꯔꯥ? ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯄꯥꯏꯕꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯊꯣꯏꯅ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯕꯗꯣ, ꯀꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯕ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯥꯞꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯩ ꯍꯧꯖꯤꯛ ꯒꯦꯝ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏ, ꯒꯦꯝꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ. ꯉꯥꯛꯇꯪ ꯃꯤꯑꯣꯏꯕꯒꯤ ꯃꯨꯠꯁꯨ ꯆꯦꯟꯖ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ. ꯒꯦꯝ ꯍꯥꯏꯁꯦ ꯑꯗꯨꯝ 24 ꯑꯋꯥꯔ ꯁꯥꯟꯅꯔꯤꯗꯧꯗꯤ ꯅꯠꯇꯦ. ꯑꯩ ꯗꯥꯎꯟꯂꯣꯗ ꯇꯧꯔꯦ, ꯒꯦꯝ ꯁꯥꯟꯅꯔꯦ, ꯂꯣꯏꯔꯦ, ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯈ꯭ꯔ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯗꯇꯥꯁꯨ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤꯅ ꯑꯃꯨꯛ ꯁꯥꯟꯅꯔꯝꯗꯥꯏꯗ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔ ꯇꯧꯕꯤꯔ ꯂꯣꯏꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯗꯤ. ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦ. ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯁꯅ ꯀꯃꯦꯟ ꯇꯧꯋꯦ, ꯍꯥꯏ ꯕ꯭ꯔꯣ, ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯩ. S24 ꯑꯜꯇ꯭ꯔꯥꯒ ꯚꯔꯁꯦꯁ iPhone 15 Pro Maxꯀꯒꯤ ꯀꯦꯃꯦꯔꯥ ꯀ꯭ꯂꯤꯌꯔ ꯀꯅꯥꯅ ꯍꯦꯟꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ? S24 ꯑꯜꯇ꯭ꯔꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯐꯔꯦ. ꯃꯉꯣꯟꯗꯒ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯖꯈꯤꯕꯅꯦ ꯁꯤꯒꯤ ꯃꯇꯥꯡꯗ, ꯀꯅꯥꯅꯣꯝꯅ ꯍꯪꯉꯛꯈꯤꯕꯅꯦ. ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯁꯪꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯗꯅꯀꯣ, ꯃꯥꯒꯤ ꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡꯗꯣ 120x ꯇꯧꯋꯤ ꯖꯨꯝ ꯇꯧꯔꯤꯗꯣ. ꯃꯤꯡꯒꯤ ꯖꯨꯝ ꯅꯠꯇꯦꯕ. ꯑꯗꯨꯝ ꯖꯨꯝ ꯇꯧꯁꯜꯂꯀꯥꯟꯗ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯚꯤꯗꯤꯑꯣ ꯁꯦꯡꯅ, ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯇꯣ ꯀꯥꯞꯄ ꯌꯥꯏ, ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯏ. ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯌꯦꯡ ꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯤ ꯀꯦꯃꯦꯔꯥ ꯐꯩ. ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯣꯇꯣꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯗꯤ ꯁꯦꯝꯁꯪ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ. ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤꯗ ꯑꯣꯟꯂꯤ ꯚꯤꯗꯤꯑꯣ ꯈꯛ ꯅꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯕꯩꯗꯃꯛꯇꯤ ꯕꯣꯀꯦꯒꯤ ꯑꯦꯐꯦꯛ, ꯑꯗꯒꯤ ꯁꯤꯅꯦꯃꯥꯇꯤꯛ ꯃꯣꯠ ꯀꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯥꯏꯐꯣꯟꯒꯤ. ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣꯒꯤꯗꯤ ꯑꯃꯨꯛ ꯑꯥꯏꯐꯣꯟꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯐꯔꯦ. ꯂꯣꯔꯤꯁ ꯋꯥꯏꯇꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕ꯭ꯔꯣ? ꯆꯥꯛ ꯆꯥꯗ꯭ꯔꯤ. ꯆꯥꯛ ꯆꯥꯔꯅꯤ. ꯑꯩ ꯁꯤ ꯂꯥꯏቭꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯒꯦꯅ ꯇꯧꯔꯝꯕꯅꯤ. ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ, ꯀꯔꯤ ꯊꯣꯡꯕꯅꯣꯗꯣ. ꯗꯤ ꯊꯧꯗꯥꯝꯅ ꯑꯃꯨꯛ ꯍꯥꯏꯁꯦ, ꯐꯣꯟꯗꯩ ꯈꯔ ꯅꯥꯊꯩꯔꯒ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ? ꯑꯩꯁꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯁꯥꯏꯇꯣꯟ. ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯃꯌꯥꯝ ꯇꯥꯔꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? ꯇꯥꯔꯝꯕꯅꯤ. ꯍꯟꯗꯛꯀꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯇꯣꯔꯕꯨꯡꯗ ꯐꯧ ꯆꯩꯈꯥꯏ ꯀꯥꯏꯅ ꯃꯌꯥꯝ ꯇꯥꯟꯅꯕꯗꯣ, ꯑꯗꯨꯗꯩꯗꯨꯗ ꯔꯦꯂꯤ ꯆꯠꯄꯗ ꯏꯔꯥꯡ ꯈꯔꯗꯤ ꯊꯣꯛꯑꯦꯗꯅꯀꯣ. ꯌꯨꯝ ꯃꯩꯒ ꯊꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯔꯦꯗꯅ. ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯃꯣꯏ ꯀꯨꯀꯤꯒꯤ ꯃꯤ 3 ꯁꯤꯈꯤꯕꯗꯣ, ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯁꯤꯒ ꯃꯣꯏꯔꯣꯝ ꯊꯪꯕ ꯈꯨꯒꯥ ꯇꯨꯔꯦꯜ ꯍꯥꯏꯅ ꯂꯩ.
ꯈꯨꯒꯥ ꯇꯨꯔꯦꯟꯗꯤ ꯃꯃꯤꯡ ꯇꯥꯔꯝꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯕ ꯊꯣꯡ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯣꯡꯁꯤ ꯃꯊꯛꯇ ꯀꯥꯞꯅꯕꯗꯅꯤ ꯑꯗꯨꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯍꯥꯟꯕ ꯗꯦꯠ 5ꯀꯤ ꯅꯨꯃꯤꯗꯥꯡꯁꯤ ꯀꯥꯞꯅꯕꯗ ꯃꯣꯏ ꯃꯔꯤꯁꯤꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯀꯣꯛꯊꯛꯇ ꯋꯦꯡ ꯄꯥꯏꯕꯁꯦ ꯄꯥꯛꯊꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯥꯏꯇꯣꯟꯁꯦ ꯃꯃꯤꯡ ꯈꯔꯗꯤ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯃꯣꯏꯔꯥꯡꯒꯤ ꯁꯥꯏꯗꯇ ꯆꯠꯂꯒ ꯀꯣꯛꯇꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯇꯥꯕ ꯖꯒꯥ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯗꯩ ꯂꯥꯟꯊꯔꯒ ꯍꯧꯖꯤꯛ ꯌꯥꯝ ꯃꯃꯤꯡ ꯌꯥꯝꯅ ꯈꯪꯅꯔꯤꯕ ꯐꯕꯥꯎ ꯆꯥꯏꯈꯥꯏ ꯍꯥꯏꯁꯤꯗꯒꯤ ꯍꯥꯏꯖꯔꯛꯑꯒ ꯂꯩꯕ ꯂꯝ ꯑꯃꯅꯤ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯍꯦꯟꯕꯅ ꯍꯪꯉꯛꯏꯁꯦ ꯕ꯭ꯔꯗꯔꯁꯦ ꯄꯥꯈꯪ ꯂꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯤ ꯑꯗꯨ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄꯁꯤꯡ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩꯅꯣ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯨꯔꯒꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡꯃꯛꯇꯤ ꯉꯝꯗꯕꯁꯨ ꯌꯥꯏ ꯉꯝꯃꯒꯗꯤ ꯇꯧꯔꯛꯅꯕ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄꯗ ꯇꯥꯟꯖꯥ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯑꯗꯨꯒ ꯂꯥꯏꯐ ꯊꯥꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯌꯣ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ 10-12 ꯇꯥꯔꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯑꯗꯨꯒꯤ ꯌꯥꯝ ꯀꯨꯏꯔꯕꯗ 10-20 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 3-4ꯁꯤ ꯃꯅꯨꯡꯗ 15ꯗ ꯂꯣꯏꯁꯤꯟꯁꯤꯔꯥ ꯈꯟꯕꯅꯦ ꯑꯗꯨꯃꯛꯇꯤ ꯂꯣꯏꯁꯤꯜꯂꯔꯣꯏꯒꯦ ꯑꯗꯣ 10-20 ꯐꯥꯎꯗ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯑꯗꯣ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯍꯪꯕꯤꯔꯛꯑꯣ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯆꯍꯤ ꯍꯪꯕꯁꯦ ꯃꯌꯥꯝꯅꯗꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯣꯛꯅꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩꯁꯦ 30ꯃꯨꯛ ꯁꯨꯔꯦ 30 ꯃꯌꯥ ꯍꯦꯜꯂꯞ ꯂꯩꯔꯦ ꯑꯗꯣ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯍꯥꯏꯁꯦ ꯁꯦꯝꯁꯪ ꯄꯥꯏꯒꯦ ꯈꯜꯂꯦ ꯍꯦꯡ ꯂꯩꯌꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯍꯦꯡ ꯆꯠꯇꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯩꯀꯩ ꯑꯗꯩꯗꯤ ꯁ꯭ꯇꯣꯔꯦꯖꯀꯁꯦ ꯐꯨꯜꯗ ꯍꯥꯞꯆꯤꯜꯂꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯦꯡ ꯆꯠꯂꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯁꯦꯝꯁꯪꯒꯤ ꯐꯣꯟꯅꯦ ꯑꯩ ꯀꯩꯁꯨ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯗꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯀꯥꯟꯅꯗꯕ ꯑꯩ ꯄꯪꯍꯥꯞ ꯍꯥꯞꯆꯤꯟꯗꯦ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯉꯁꯤꯐꯥꯎꯗ ꯑꯩ ꯍꯦꯡ ꯆꯠꯄ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯦꯝꯁꯪ ꯍꯥꯏꯕ ꯂꯩꯇꯦ ꯑꯇꯣꯞꯄ ꯐꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯍꯦꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯁꯤꯖꯤꯟꯅꯔꯤꯕꯗꯣ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯅ ꯍꯦꯡ ꯆꯠꯄꯁꯦ ꯍꯣꯏ ꯐꯣꯟ ꯈꯔꯗꯤ ꯂꯩꯀꯣ ꯌꯥꯝ ꯍꯣꯡꯈꯤꯕ ꯐꯣꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯨꯄꯥ 10,000-10,000ꯒꯨꯝꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯐꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯁꯟꯅꯗꯤ ꯚꯤꯗꯤꯑꯣ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯒꯦꯝ ꯁꯥꯟꯅ ꯁꯨꯝ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯗꯤ ꯑꯄꯤꯛꯄ ꯑꯁꯣꯟꯕ ꯑꯣꯏꯕꯅꯤꯅ ꯃꯥ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯛꯇꯕꯒꯤ ꯍꯦꯡ ꯆꯠꯂꯛꯄꯒꯨꯝꯕꯗꯤ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯇꯥꯡꯕꯁꯤꯡꯗꯗꯤ ꯑꯗꯨꯝꯕ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ 2.1 ꯕ꯭ꯔꯣ IQ-G9 ꯇꯔꯕꯣꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯇꯣꯏꯅꯣ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯣꯏꯅ ꯍꯥꯏꯕ ꯂꯩꯇ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯑꯗꯨꯒꯤ ꯄꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨ ꯈꯪꯍꯟꯖꯔꯛꯀꯦ ꯗꯣꯔꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯕ꯭ꯔꯣ ꯑꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯀꯨꯏꯔꯛꯑꯗꯤ ꯍꯦꯡ ꯍꯦꯛꯇ ꯆꯠꯂꯦ ꯍꯥꯏꯌꯦ ꯑꯗꯨꯒ iOSꯇꯤ ꯑꯦꯞ ꯃꯌꯥꯝ ꯍꯥꯞꯄꯁꯨ ꯍꯦꯡ ꯆꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯁꯨ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯃꯊꯣꯡ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤꯕꯗꯣ ꯑꯥꯏꯐꯣꯟꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣꯕ ꯃꯥꯏ ꯁ꯭ꯇꯣꯔꯦꯖꯀꯗꯣ ꯃꯥꯒꯤ ꯔꯦꯝ ꯃꯦꯅꯦꯖꯃꯦꯟꯇꯤ ꯌꯥꯝ ꯐꯩ ꯑꯥꯏꯐꯣꯟꯒꯨꯝꯕꯁꯦ ꯃꯥꯏ ꯔꯦꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯐꯕꯅꯤꯅ ꯈꯔꯗꯤ ꯆꯠꯀꯟꯗꯦꯕꯀꯣ ꯑꯗꯣ ꯑꯥꯏꯐꯣꯟꯁꯨ ꯍꯦꯡ ꯆꯠꯇꯕꯗꯤ ꯅꯠꯇꯦ ꯍꯦꯡꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯐꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯂꯦꯞꯇꯣꯞ ꯑꯥꯏꯐꯣꯟꯒꯨꯝꯕ ꯐꯣꯟꯒꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯀꯁꯤ ꯄ꯭ꯔꯣꯁꯦꯁꯔ ꯐꯔꯦ ꯐꯔꯦ ꯀꯥꯏꯅ ꯍꯥꯞꯄꯤꯁꯦ ꯃꯥꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯉꯝꯗꯕ ꯌꯥꯝꯅ ꯑꯂꯨꯝꯕ ꯁꯣꯐꯋꯦꯌꯔ ꯍꯥꯔꯠ ꯑꯣꯏꯕ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯕ ꯁꯣꯐꯋꯦꯌꯔꯗ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯦꯡ ꯆꯠꯂꯤꯗꯣ ꯑꯗꯨꯅ ꯍꯦꯡꯁꯤꯗꯤ ꯆꯠꯀꯅꯤ ꯃꯉꯣꯟꯗ ꯑꯣꯚꯔꯂꯣꯗ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯁꯤꯗ ꯑꯃꯨꯛ ꯑꯣꯜ ꯔꯥꯎꯟꯗꯔ ꯅꯤꯔꯖꯅ ꯍꯥꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯁꯦ ꯁꯦꯝꯁꯪ ꯈꯛ ꯌꯥꯎꯕ꯭ꯔꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯥꯏꯁꯦ ꯁꯨꯒꯥꯏꯅ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨꯕ꯭ꯔꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁꯦꯝꯁꯪ ꯈꯛꯇꯗ ꯌꯥꯎꯗꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯏ ꯍꯥꯞꯄ ꯌꯥꯏ ꯃꯁꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯈꯜ ꯑꯃꯅꯤ ꯀꯝꯄꯅꯤꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯀꯣꯁ ꯀꯠꯇꯤꯡ ꯄꯥꯝꯕꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯂꯨꯄꯥ 5,000 ꯄꯤꯕ ꯅꯠꯇ꯭ꯔꯒ 10 ꯄꯤꯕ ꯐꯣꯟ ꯑꯃꯗ ꯍꯥꯞꯄ ꯃꯇꯝꯗ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯃꯟꯗꯣ ꯇꯥꯡꯉꯒꯗꯤ ꯃꯣꯏꯗ ꯁꯦꯟꯗꯣꯡ ꯂꯩꯔꯣꯏꯗꯕꯅꯤꯅ ꯃꯤꯗꯤꯌꯥ
ꯇꯦꯛꯀꯨꯝꯕ ꯍꯤꯂꯤꯌꯣ ꯑꯗ P35 ꯀꯥꯏꯅ ꯄ꯭ꯔꯣꯁꯦꯁꯔ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯩꯗꯤ ꯁꯦꯝꯁꯪꯒꯤ ꯃꯁꯥꯒꯤꯁꯨ ꯄ꯭ꯔꯣꯁꯦꯁꯔ ꯂꯩ ꯏꯚꯟ ꯑꯦꯄꯜꯒꯤꯁꯨ ꯃꯣꯏ ꯕꯥꯏꯑꯣꯅꯤꯛ ꯆꯤꯞꯁꯦꯠ ꯀꯥꯏꯁꯦ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯞꯄꯦ ꯋꯥꯅꯤ ꯑꯗꯨꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯥꯏꯁꯦ ꯄ꯭ꯔꯣꯁꯦꯁꯔ ꯁꯥꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯏꯟꯗꯤꯌꯥꯗꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄ꯭ꯔꯣꯁꯦꯁꯔ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯁꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕ꯭ꯔꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯍꯥꯏꯕꯁꯦ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯍꯥꯟꯅ Redmi 9A ꯑꯃ ꯄꯥꯏꯔꯝꯃꯦ ꯂꯣꯏꯔꯦ ꯈꯨꯠꯆꯞꯇꯤ ꯍꯦꯡꯀꯤ ꯍꯥꯏꯔꯗꯤ ꯍꯣꯏ Redmi 9A ꯗꯨꯗꯤ ꯈꯔꯁꯨ ꯃꯃꯟꯗꯣ ꯍꯣꯡꯕ ꯐꯣꯟ ꯑꯣꯏꯔꯦꯀꯣ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5-6ꯀꯤ ꯆꯥꯡꯗꯕꯨ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ Redmi 9A ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯄ꯭ꯔꯣꯁꯦꯁꯔꯗꯤ Helio P35 ꯂ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ ꯑꯗꯨꯅ ꯍꯦꯡꯗꯤ ꯐꯖꯅ ꯆꯠꯂꯅꯤ ꯑꯇꯣꯞꯄ ꯃꯥꯗꯤ ꯐꯣꯟ ꯇꯧꯕꯒꯨꯝꯕ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕꯒꯨꯝꯕ ꯑꯗꯨꯝꯕꯩ ꯄꯣꯠꯅꯦ ꯑꯗꯨꯗ ꯍꯦꯛꯇ ꯒꯦꯝꯒ ꯁꯥꯟꯅꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯕ꯭ꯔꯣ Antutu ꯁ꯭ꯀꯣꯔꯁꯦ ꯀꯌꯥ ꯌꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯆꯤꯡꯒꯦ Antutu ꯁ꯭ꯀꯣꯔꯁꯦ ꯄꯥꯔꯇꯤꯀꯨꯂꯔ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯕ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ Antutu ꯁ꯭ꯀꯣꯔꯁꯦ ꯂꯨꯄꯥ 10,000 ꯄꯤꯕ ꯐꯣꯟꯗꯗꯤ ꯃꯥꯗꯣ 3 lakhs 4 lakhsꯇ ꯂꯩꯔꯝꯕ ꯌꯥꯏꯑꯕ ꯑꯇꯥꯡꯕ ꯐꯣꯟꯗ ꯌꯥꯎꯔꯤꯕ Snapdragon 8 Generation 1ꯗꯤ ꯃꯥꯗꯤ ꯃꯤꯂꯤꯌꯟꯗ ꯑꯃꯨꯛ ꯌꯧꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯒꯗꯤ ꯑꯗꯨ ꯐꯕ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ 10,000 ꯄꯤꯕꯗ ꯑꯃꯗꯅ Antutu ꯁ꯭ꯀꯣꯔꯗꯣ 4 lakh ꯑꯣꯏꯔꯦ ꯑꯃꯗꯅ Antutu ꯁ꯭ꯀꯣꯔ 5 lakh ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 4 lakhꯇꯨꯗꯩꯗꯤ 5 lakhꯇꯨꯅ ꯈꯔ ꯍꯦꯜꯂꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯣꯜ ꯔꯥꯎꯟꯗꯔ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯗꯣꯔꯤꯁꯅ ꯕ꯭ꯔꯣ ꯑꯩꯁꯦ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯕ꯭ꯔꯣꯅ ꯍꯥꯏꯕ ꯑꯦꯝꯕ꯭ꯔꯦꯟꯒꯤꯗꯣ ꯂꯩꯔꯕ꯭ꯔꯥ ꯁꯤꯖꯤꯟꯅꯔꯒꯦ ꯈꯜꯂꯤ ꯍꯣꯏ ꯑꯦꯝꯕ꯭ꯔꯦꯟ ꯈꯛꯇꯒꯤ ꯋꯥꯗꯤ ꯑꯦꯝꯕ꯭ꯔꯦꯟꯗꯣ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ MIꯒꯤꯁꯨ ꯐꯩ ꯑꯗꯨꯗ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯋꯥꯔ ꯕꯦꯡꯛꯁꯨ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯄꯋꯥꯔ ꯕꯦꯡꯛ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯄꯋꯥꯔ ꯕꯦꯡꯛꯅꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯥꯎꯠꯄꯨꯠꯇꯣ ꯄꯋꯥꯔ ꯑꯥꯎꯠꯄꯨꯠꯇꯣ 15 watt 20 watt ꯀꯥꯏꯅ hꯧꯖꯤꯛꯀꯥꯟꯗꯤ 67 watt 25 watt ꯃꯌꯥꯝ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟꯗꯨꯅ ꯐꯥꯁ ꯆꯥꯔꯖꯤꯡ ꯁꯞꯄꯣꯔꯠ ꯇꯧ ꯇꯥꯔꯒꯗꯤ ꯑꯥꯎꯠꯄꯨꯠ ꯐꯥꯁ ꯆꯥꯔꯖꯤꯡ ꯄꯤꯕ ꯉꯝꯕ ꯄꯋꯥꯔ ꯕꯦꯡꯛ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯅ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯩꯅꯤꯡꯉꯤ ꯕꯖꯦꯠꯇꯣ ꯂꯨꯄꯥ 2,000 2 3 4 5 ꯁꯤꯕꯨꯒꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯗꯨꯃ ꯈꯟꯗꯣꯛꯄꯤꯔꯣ ꯑꯗꯨꯒ 2,000 3 4 5 ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯊꯤꯕꯤꯔꯣ ꯑꯩꯅ ꯉꯁꯥꯏ ꯑꯦꯝꯕ꯭ꯔꯦꯟ ꯍꯥꯏꯗꯨꯗꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯕꯩ ꯋꯥꯅꯤ ꯐꯕꯨꯗꯤ ꯐꯕꯅꯦ ꯃꯥꯁꯨ ꯑꯩꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯔꯤꯌꯦꯜꯃꯤꯒꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ MIꯒꯤꯁꯨ ꯂꯩꯗꯅꯀꯣ ꯕ꯭ꯔꯣ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯣ ꯑꯩ ꯍꯧꯖꯤꯛ 11 18ꯁꯤꯗ ꯑꯩ 20ꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯂꯥꯏꯐ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯐ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯇꯦꯞꯇ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯁꯨꯝ ꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯕ꯭ꯔꯣ ꯇꯨꯝꯕꯗ ꯃꯣꯕꯥꯏꯜꯗꯣ ꯈꯔ ꯂꯥꯞꯅ ꯊꯝꯃꯣ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯁꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯉꯔꯥꯡ ꯉꯁꯤꯗꯩ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ SAR ꯚꯦꯂꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯅꯦꯕ SAR ꯍꯥꯏꯗꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯦꯕꯖꯣꯔꯞꯁꯟ ꯔꯦꯠ ꯍꯥꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯈꯛꯇ ꯅꯠꯇꯦꯕ ꯁꯤꯁꯦ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯚꯟ ꯁꯤ ꯀꯣꯂꯣꯝꯁꯤꯐꯥꯎꯗ ꯃꯥꯒꯤ ꯔꯦꯗꯤꯌꯦꯁꯟ ꯊꯥꯗꯣꯛꯑꯦꯕ ꯑꯗꯨ ꯔꯦꯗꯤꯌꯦꯁꯟꯒꯤ ꯔꯦꯟꯖ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯔꯦꯗꯤꯌꯦꯁꯟꯗꯨꯗꯒꯤ ꯆꯥꯡꯗꯨꯗꯒꯤ ꯍꯦꯜꯂꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ DCꯗ 12 ꯚꯣꯜꯠꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯈꯨꯠꯅ ꯄꯥꯏꯕ ꯆꯤꯡꯗꯦꯗꯅꯀꯣ 200 ꯚꯣꯜꯠ ꯌꯧꯔꯛ ꯇꯥꯔꯗꯤ ꯈꯨꯠꯅ ꯄꯥꯏꯕꯗ ꯆꯤꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯆꯥꯡ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯋꯥꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯂꯥꯞꯅ ꯊꯝꯃꯒꯗꯤ ꯍꯛꯆꯥꯡꯗ ꯆꯨꯞꯁꯟꯕꯒꯤ ꯆꯥꯡꯗꯣ ꯋꯥꯠꯂꯒꯗꯤ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡꯗ ꯁꯣꯛꯇꯅꯕ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯔꯦꯗꯤꯌꯦꯁꯟꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯦꯟꯁꯔ ꯐꯥꯎꯗ ꯅꯥꯍꯟꯕ ꯌꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯃꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯦꯟꯕꯅ ꯕꯥꯏ ꯕꯥꯏ ꯕ꯭ꯔꯣ ꯅꯦꯛꯁ ꯂꯥꯏꯐ ꯑꯃꯨꯛ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯕ꯭ꯔꯣ ꯑꯩꯒꯤꯁꯦ iPhone 13ꯅꯦ ꯀꯔꯝꯕꯅ ꯐꯅꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯕ꯭ꯔꯣ iPhone ꯃꯃꯥꯡꯗ ꯑꯩꯅ ꯄꯋꯥꯔ ꯕꯦꯡꯛ ꯃꯇꯥꯡꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯦ ꯄꯋꯥꯔ ꯕꯦꯡꯛ ꯑꯗꯣꯝꯒꯤ ꯀꯩꯅꯣ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯝꯕ꯭ꯔꯦꯟꯁꯨ ꯌꯥꯔꯦ ꯃꯉꯣꯟꯗꯗꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡꯁꯦ 15 wattꯇꯒꯤ ꯍꯦꯟꯅ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦ iPhone 13ꯁꯦ ꯌꯥꯝꯃꯕꯗ 20ꯗꯩꯅ 25 ꯑꯩꯅ ꯈꯟꯕꯗꯀꯣ ꯑꯗꯨꯒꯤ ꯆꯥꯡ ꯂꯩꯔꯝꯒꯅꯤ 20 watt ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ 20 watt ꯑꯣꯏꯇꯥꯔꯗꯤ MIꯒꯤꯁꯨ ꯂꯩꯕꯅꯤ MIꯒꯤ 20,000 mAhꯀꯤ ꯄꯋꯥꯔ ꯕꯦꯡꯛ ꯂꯩꯕꯅꯤ ꯑꯗꯣ 18 watt ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯗꯨ 18 wattꯇꯨꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯅꯤ ꯐꯣꯟꯗꯣ 3-4 ꯔꯛ ꯐꯨꯜ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯅꯤ 20,000 mAh ꯑꯗꯨꯅ ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯔꯣ ꯑꯦꯝꯕ꯭ꯔꯦꯟꯒꯤ 20,000 ꯑꯣꯏꯔꯁꯨ ꯌꯦꯡꯕꯤꯔꯣ
ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯇꯨꯗ ꯀꯝꯄꯤꯌꯔ ꯇꯧꯕꯤꯔ ꯈꯔ ꯍꯣꯡꯕ ꯃꯌꯥꯝꯒꯤ ꯂꯩꯕ ꯃꯇꯝꯗ ꯑꯣꯟꯂꯥꯏꯟꯗ ꯂꯩꯗ ꯑꯣꯏꯇꯥꯔꯗꯤ ꯔꯦꯇꯤꯡ ꯄꯤꯕꯗꯣ ꯃꯌꯥꯝꯅ ꯑꯗꯣ ꯔꯦꯇꯤꯡꯗꯣ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯔꯦꯇꯤꯡ ꯃꯤ 5ꯅ ꯄꯤꯕ 5 ꯁ꯭ꯇꯥꯔꯗꯨꯒ ꯃꯤ 5,000ꯅ ꯄꯤꯔꯛꯄ 3 ꯁ꯭ꯇꯥꯔꯗꯨꯒ 4 ꯁ꯭ꯇꯥꯔꯗꯨꯒ ꯃꯤ 5,000ꯅ ꯁꯤꯖꯤꯟꯅꯔꯕ ꯄꯣꯠ ꯍꯥꯏꯗꯨꯅꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯔꯦꯇꯤꯡꯗꯨ ꯑꯗꯨꯝ ꯌꯦꯡꯕ ꯈꯪꯒꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯔꯦꯇꯤꯡ ꯋꯥꯡꯕ ꯄꯣꯠ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯄ꯭ꯔꯤꯇꯝ ꯕ꯭ꯂꯦꯟꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯍꯦꯛ ꯑꯣꯏꯈꯤꯕꯗ ꯃꯤꯅ ꯄꯥꯝꯅꯗꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯡꯉꯦ ꯍꯥꯏꯔꯤꯕ S24 Ultra ꯐꯥꯎꯕ ꯄꯥꯝꯅꯗꯦ ꯁꯦꯀꯦꯟ ꯑꯣꯏꯕꯗ ꯃꯁꯤꯁꯤꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ S24 Ultraꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯒꯁꯨ ꯐꯔꯒꯗꯤ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯑꯍꯟꯕꯩ ꯇꯥꯏꯞꯇ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥꯇ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯋꯥꯇ ꯅꯠꯇꯦ ꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯥꯏꯐꯣꯟ ꯄꯥꯏꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯕ ꯏꯖꯠ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯈꯟꯅꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯁꯨ ꯑꯥꯏꯐꯣꯟꯁꯤ ꯌꯣꯟꯕ ꯃꯇꯝꯗ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯑꯃꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯒ ꯐꯣꯟꯗꯤ ꯉꯁꯥꯏꯒꯤ iPhone 13 ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯂꯩꯕꯕꯨꯗꯤ S24 Ultra ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯛꯀꯅꯦꯕ ꯃꯃꯜ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯒ ꯐꯪ ꯇꯥꯔꯗꯤ ꯑꯗꯨꯝꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯔꯛꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯉꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯥꯛꯈꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯂꯥꯏꯚ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯒꯦ